Hauji Moroi Bapau. Leibaki Oiba Wafam Fongdokpada Communal Line da Pusinbirakano Haina UCM gi President Johnson na Fongdokre. Amadi Cybercrime Police Station na atin ba matanggi manungda case chama mudrani pa lokhatkre station asigi awat pa kaya leibana masama sa gari da mi phaba chatnare. Krumjare ISTV Paumiyang Tabir ba singutaram nokjare hauji mapung iba pau Leibaki oiba wafam phongdokpada communal line da pusinbirakanu haina UCM gi President Johnson na ngasi UCM na sinduna ke krupatta athoba athobi singi mafamda langban thagi haitha leitha bagi thoramda paumising phongdokre magna makata na phongdokhibada Manipur gi apunbagi saktam kaihanbai yaroi haina UCM na leptuna lakle makata na chu lepkhigani masigi matangda Bharat Sarkar da su mayek sengna khangan khiba leikre Bharat Sarkar gi ngahak ki thoksilna Manipur gi ngamkhai kaihanna ba honaragliba se UCM na chapchana thengnagani haike Angkraba akogi puwari maga sagona raga laiba asigumlaba senglaba mari ese akoi ngahaki oba political temperament kharada nioi kharana akogi khujil thoramda akoi masigi marakta machet makai tana ba khona ba se akoi yafam thokte leba ki wangang ba taraga di Imphal da ngangbo wafam duga Churachandpur da ngangbo wafam duga chap mana ba tabani Manipur haiba wafam masida akoi punama akoi masida sida amat to ina yaminnaga buni masi nataba wafam amada machet makai da furup ki jati gi oragadi madu akoi na madu singnabani na logani chatharakliba suspension of operation amadi akoi gi leminari ba furup sing maraktagi tongan ba akoi gi furup ki oiba state achimba demand to leiba sing ase akoi masi mikum na humsing leminasi Manipur ki tamak to wangang ba mi amu bukang amma ki tamak to wangang bani hairagadi madu yamba lanba adu ma mi ang oigani masi kanagum ba kharana to biragadi madu thado bi phai akoi government of India na su hekta miyang yulsi khangana ngahang haki makoi gi tangai fa da ba du yengla kan da thabak thoksil tawragadi leiba kangkhong chaigani Amromda ngasi UCM na pangthoki ba langban thagi haitha leitha bagi thoronga mari leinana Fishery Department ka khusam naduna ke krupatta tongan ba makhalgi nga macha lak anirom thadakre Anauba BJP Sarkar asina 100 days ki program gi manung chana Chief Minister N Birena chahi asigi June gi tang kunmari da CID crime branch ki makhada hangdokhiba cyber crime police station na hauji fawda case chama mudrani pan lokhatuna FIR kunmanga panduna mioi mari fagat kre Nakalamorom da cyber crime police station ama oibagi leifam thokpa sing leitabana mathau tawriba singda chawna khudong sadaba mayuknare Hana CID office oiramba mafam aduda piklaba ka macha ahumda cyber crime police station gi staff tara manga na mathau tawre punna staff nipumapan leigadaba adu staff tara manga khakna thabak tawbana khudong sadaba kaya thengnare man power khakta natana infrastructure gi awat pa kaya sumayuknare mafam asida hauzik additional SP ama DSP ama inspector ama SI Mari Havildar ama constable ahum rifleman ani mapan suba IRB gi nupi personnel ama mathau tawre punna case sama mudrani pan gi manungda case sama humpuma thoi di Facebook WhatsApp OTP sharing mobile mangba amadi mobile gi khuthangda kenbada chingbagi case singi punna case sama mudrani pan gi manungda case yangkhaini thoi close tawduna mobile phone kunthra mari recover tawbangam kre cyber crime police station na thengnari ba award pa kaya gi matangda cyber crime police station gi DSP M John na ISTV news ta wafam kaya thamlakle cyber crime je anova police station oibaga kano to wanina khoi sidai the infrastructure de kitang wali akhoi gi mi phaba satpa matam je dai da khoi gi sa gi oiba gari amadi kano police man later when khoi gi kano the vehicle da tawraga naina ga satpe khudong sa da ba ma du dagi police lockup malkhana later gi khudong sa da ba ma khoi mayonari adu khoi gi kano ta PSQ da khoi dom kano ta gar PSQ na zo thu ba matam da khoi gi police station ama sar gani haibe gi kano mogi proposal laga moina lam ke yeng bo khotpa du gumbai hauгре je adu ganda cyber crimes is another technology or even in a another technology cannot over so there's a cyber forensic examination to have equipment mayam darka high equipment mayam the PSQ na procure to have them cannot organda atubamatam cannot organi high lady Amaramda Yumnam Devjit Kaubami Amana Idul Zuhagamari Lenana Mahaki Facebook account ta Thagalakiba Wafam Adugi Matanga Cyber Crime Unit ki Manung Channa Pakat Payaba Tabak Oiramdre Haina Fundurake Yumnam Devjit ki cannot over Adugi complain Mama Kauva
Imnam Digit ko ba Facebook profile amadagi sign thagale haibadagi akoida organization kharana complaint lae adubu sigi je sengna yengurgadi hana ama Section 66 AIT Act ama yorome sidai the offensive message na traganda koi communally hatred oiba yaba message sagumba thagat pa je sigi je kaino organda IT Act Section 66 A gi matungina punishable oirame adubu sigi je misuse mayamna misuse to padagi 2015 da Supreme Court na sigi act se lokthokare strike down tokthokare sigi act se aduna IT Act sengna panbiya de sigi act se aduna atopa IPC Indian Penal Code ki egoina panga dubane aduna IT Act pan biya devnina koina cyber crime police station na sigi case lokhat pa nungai du man de na koina concern PS ta satnava noina koina nai direction pizagare Kunmari suba Khongjom haishoi katpagi thoram ngasi Khongjom War Memorial Trust na sinduna Khongjom kheba singkhongda leiba Khongjom Turel da pangthokre thoram adu da Education Minister TS Radesham Trust ki President M Hemanta Manitron ki Chairman Y Radesham MLA Indrajit Thobal ki DC Navakishore amadi Manipur Pradesh BJP ki thomi kya su saruk gya ke Minister Radesham na phonglukhibada layer khraba ipai pu singna mangjaramba mang adu ngasi gi mirolna matam pumbada ngaptuna chatpa mathau tai haike Maru wajibadi tarpo akoy sen khoi ho kaptuna akoy ahalaman singda nasa nasu akoy lejari akoy nasi lejari basi na akoy meamna opira para akoy meam kanira bani lejabane haina ningsing deraga tamo ise ta kurujaba aduga loina na akoy tawoda basi akoy daite se mayam ahalaman thamiramba nungsiba amata naiwa amata wayalina amaba magana ko asin tawaba so wakal khanba thamoi sawa minuchi sawa doi wakal lo akoy adum akoy loina thamjaraga ahalaman sing thamira manipur se kai kana sina thamjagi hai akoy adumai tapagadi akoy soidana ababa manipur ma sina wa adum manipur ma oigene thalse Manipur ki cultural heritage ki matangda nimin ini sathagadaba national level seminar ama ngasdagi MU ki court hall da hokre Hogdopagi thoramda Education Minister TS Radesham Indira Gandhi Rashtriya Manav Sangraliya Bhopal ki Director Professor Sarit Kumar Chaudhuri amadi MU ki Center for Southeast Asian Studies ki Director Professor W Navakumar Sarukya ke Professor Navakumar na sakolakpagi matungina hoziki matamda culture asi industry olakpagi phibamda leire masina lamdam asigi prajakrabat nat ki tonganba masakkaya mangalakpa yabagi phibam mayoknare Manipur ki tongana tabat nat amadi chanebi singa se research tawduna thidokpada national ki thakta kanaba phangduna lan oihogani haike chief guest hoina sarugya khiba TS Radesham na Malem leikoi punga sida ahongba leitaba posak amata leite culture haiba sisu matamgi matungina ahongba purakani adubu honglokliba sing adu afaba maikai da lokshin hongnaba hona haudrabadi maduna tung koina mangjaba kaya lakani Information technology saukalakpana culture da achobo chaifu piri masi khangna lam asida thabak tawriba singna section hauba matam oire haike Change is the only permanent thing I think about. That is what I feel. Nothing is permanent on this universe. Only the change. Nobody can stop change. So when we are talking about anything culture, the outdated things we don't use. It may be our culture. We keep saying that we have every society have rich cultures. Manipur is very popular, very famous for its culture and sports. MDS ki sel lana sisina ki haina hanagi chief minister yauna miyoitar ki mathakta Imphal police station na FIR lakot khraba matungda Mantripur ki da leiba hanagi MDS ki director ningthem gi yum chatkiba tang mari dagi hauna police na ngak senduna thijinba ki thabak chatharakle hauji fawbada ningthem gi yum dagi kari pangkhrabage haiba police ki maikai dagi khangalakpa leitre amaramda hanagi chief minister Akram Ibobi Manipur High Court na PR bond oina lupa lising yankai piraga anticipatory bail pikre hari FIR da yauriba MDS ki administrative officer S Ranjit Kidi court na bail pikidre hari BJP Delhi North East team gi Linda Newmai na luchingba team amana Manipur Bhavan da chief minister N Biren ga unakre delegation team aduna handakta Mrs Most Courageous Women of the Year 2017 takrabi mayanglambam dainaga sunake delegation team aduna Delhi da lairiba awang nongpok lamdam gi miyoi singi damak
Natural Therapy Health Camp ama September ki tang kunithoi amadi kulumdoi da pangthulagani haiba wafam thamke Chief Minister N Birena Mayangbam Dainabu thagat pagal loinana Delhi da leiriba awang nongpok lamdamgi miyoi singi damak health camp ama pangthokani haiba sida Chief Minister N Birena thagat pa phungdokhe Delhi da leiriba awang nongpok lamdamgi miyoi singbu akhanana ngak senana ba IPS thaki nodal officer ama thamlagani haina Chief Minister N Birena delegation team aduda thajaba thamke All Manipur Prerak Association na thadorokpa cherol amana SLMA program gi makhada Prerak singi sahi ani henbagi pitoktana leiriba senfam gi matangda sarkar gi mari leinaba singna thausabidaba asi association na condemn tawi hari hayeng pangthogadoriba International Literacy Day numit asida association na saruk yaroi hayeng September gi tang 9 gi ayuk pung 5 dagi numidang pung 3 phawba Saksar Bharat Mission gi makhada thabak paikaliba Chandel Senapati Tamenglong Thobal amadi Kakjing district ta ban kaugani haina laukthokhiba ahongba leiroi haina association asina khangalakle haujiga tenba brem to lobjare Ladies Fitness World Keshampat Junction Tidim Main Road Hakjang sengna fana thamba haibasi aikhoi nupi oibigisu haujiki matamdadi yamna tangai fadaba man 100 meters from the Earth's surface, naturally filtered through sailing stones, pure, clean and healthy water. Foreign countries singda tawbagumna iramdam asidasu anauba oina world class machine sizinaduna eye testing gi facility fanghanjari Leo Lamlong Excellency Opticals Khurai Lamlong Bazaar Tinshit Road Imphal East aisu mafam sida yengthokjari adom su yengthokpiyo Datsun gi nowna launch tawraba yamna powerful oiraba gari Ready Go 1 liter Island Nissan da fangbiragani Nasima klakpiduna test drive tawbiraga gari asigi comfort and convenience features in khangbiyu booking gi damak link sinbirau Island Nissan near Standard Robert Higher Secondary School Kanchipur akupamaro gi damak tizari pa phone number asda contact tawbirau Break matung na mayam utaram nokchari Sangnai Rabalam Damasigi boxer Laishram Devendrona Arjun Award Panglakpada Nungaiba Fungdoktuna Magpu Okpagi Thoramama Ngasi Armed Forces Ex-Servicemen Association Manipurna Sinduna Ngasi Koirengida Leiba Territorial Army Complex the Pangthokre Thoramaduda Hana Lieutenant General Oiramba K Himalaya Hanagi Colonel IS Janam Lieutenant Colonel Oiramba L Manongba Amadi Hanagi Lieutenant Colonel T Hemona Maru Oiba Mersingona Sarugyake Devendro da Kudolpot Piduna Pangthokba Thoronga Mari Leinana Hanagi Lieutenant Colonel L Manongbana Ing Solushingani Kungi Olympic ta Laishram Devendrona gold medal loknaba Yaifa Mangol Pibaga Luinana Mahagna Arjun Award Panglakpada Nungaiba Fungdoktuna Thoromasi Pangthokpani Haike Athap district singdagi akoi ki association ki secretary sing laga sida mayam punjere wese makoi ki blessing mayam lo bibina na lakpiri wese athap dagi Tamenglong dagi Churachandpur Tamenglong Chandel Ukhrul Senapati loinamang laga blessing bibira basi soidna maki akoi ki Devendra Sahib ki 2020 ki Olympic game da mai palakani hai basi yamna chawna khanjai Ipaki Ohum Suba Mapo Kumon Thoram Ngasi Palace Compound Leba Lamyan Basanglen da Pangthokre Andro Maring Thel Dagi Salam Tombagi Loina Be Akupi Debina Angang Tarani Thoi Poktuna Khwaidagi Angang Yamna Pokpi Mamagi Mingthol Piduna Ikai Khumnabot Ke Khagempali Hudrom Leikai Dagi Hudrom Direngi Loina Be Surgini Debibu Angang Mapan Poktuna Masa Phajana Semba Nupigi Mingthol Piduna Ikai Khumnake Lamlonggai Makha Leikai Dagi Waikhom Romen gi Loina Be Sahi Kuntramanga Khakta Ngairi Bi Pakpi Leimana Angang Taret Poktuna Yamna Naha Oina Angang Yamna Pokpi gi Mingthol Piduna Ikai Khumnake Ngasigi Thoramadu Ipaki President M Babulin Mitei Advisor M Gaurahari Ipsagi Advisor Ibotomi Kuman Pandamgi President Yumnam Dilip Kumar Akomluki President Khetri Mayum Somorendro Kanglamagi President Y Lerik Leima Amasung Kilgi President RK Sanahanbina Maru Oiba Mirsingwena Sarugyake Ipaki President Babulina Ipakna Thamliba Pandam Yalumi Singh Kanbagi Manung Chana Hena Masak Thokpa Thabak Thoram Kaya Pangthorakpada Miyamna Saruk Yabiyu Haike Akna Pam Satuna Akoina Tenazarpo Kudimo Akoi Ipaki Maigedagi Angama Mateng Tawani Aduga Sakada Su
ꯋꯤꯃꯦꯟꯁꯤꯡꯒꯤ ꯌꯦꯂꯣꯡꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯄꯣꯠ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯖꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯠꯇ꯭ꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯂꯣꯡꯃꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯟ ꯏꯝꯄ꯭ꯂꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯂꯣꯡꯃꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯕꯨ ꯃꯦꯟꯈꯠꯄ ꯉꯝꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯟꯈꯤꯅꯤ साइकुल केंद्र की मनुंग चन लेबा आइलैंड विलेज ता लेरिबा आइलैंड टीडी ब्लॉक से सरकार अथुब मतमदा मियंग चंगबिद्रबदि मखल मखा कया की खोंजंग संगशिलगनि हाइना आइलैंड ब्लॉक डेवलपमेंट कमिटी की चेयरमैन एस रोबर्टसन ngasi manipur press club ta pangthokpa paumusinga unabada phongdukre mangna makhatana haikibada ingsoli singmaga chamapal humudra mapan gi august 10 da sanga khiba block asi hauji fawwa mathau pangthoktana leibadagi kilometer nifu yankhairom lapna saikun division da chatuna mari leinaba sarkar gi changadaba che chang sing tanaduna leire haiki full flag tawrokpasi 2011 gi block number sina UO number 1/14M RD and PR 2011 asida upgradation tawrokpani akoi gi kanose adubu auto hek thokpaga hojik si 38 years ka rabani adubu ngasi phawasi smooth functioning oidaba adu akoi gi apambadi akoi public gi apambadi haibadi akoi si cycle chatpasi yam luye akoi khundagi ai nearest haibadi Island block sida lady basida akoida cycle chatpasi 40-50 km chale haibadi akoigi NRGS enjoy tawba khangde educational purpose certificate lawba khangde ama gi development programs ko haidi mayam sidigi akoi si yam khodong cha da bai tare demerit hai tare asi leire adu oibanina akoigi apambadi hojik si thuna government of Manipur gi sigi authority singsina akoida functioning oiraga tabakse fazala panthokpiyo haibase akoi apamani till unless akoi functioning oinaba authority disu tawro donatragati akoi si dum agitation haiba tarego if government of Manipur sina akoi da my own simbi dergati akoi su agitation tawgoni haiba akoi ware chu leire bago Haukiba August Kuntrada Chukiba Akanba Nong Namaram Oiduna Senapati District Manung Chanba Sorbung Amade Ngatan Kulgi Mafam Singda Low Acre Chama Yankai Hena among Ata Thowan Kibadagi Kunza Sing Chaba Pangnaroidra Haina Awaba Kaya Mayuknare Itoi Turel Dagi Patorakiba Isingaduna Senapati District Manung Chanba Sorbung da Low Acre Chama Yankai Manung da Acre Chamarom among Ata Thokan K Amarom da Ngatan Village Ki Low Acre Chamarongi Manung da Chadamar Furom among Ata Thokre Sorvung Kulgi Chairman LK Maiko Amadi Ngatan Kulgi Chairman Kapong na Fongdorakpada Manipur Sarkana athuba matamda Kunza Singi Khanbiduna amanga ta thokan khraba lofam singasi kari toba yabage haibadu yengsinbiu piba masida adumak leiba tarabadi khul ani asigi praja sing chaba phangdana awaba kaya mayoknaragani haina Fongdorakle yum khun khuding na laga low si yengba ngamdana jumbu lowbum mapu singse kablaga jumda lainare kari chagani kari thakani low mina depend tawsi low asikhakani ekoi khun chingmina depend tawsi low asikhakani business carver taw phom laite adana hoji ekoi hoji handak low mang khiba natna ekoi mathung manau da su future da su ekoi low utchaba yadaba condition leire ithoi thok puthok yadre adogal utchaba su low phom semba su yam kaino taw phom laitre adana asi gumba asi thodok asi ekoi kana na su yengbi phom laite mi yengbi ninge mi laite ekoi state authority sing state ke authority sing na yang sin bi banatna ekoi atoko se depend tawninga letre mang khiba lobuk sing adoga kari law ithai lawkhong adoga canal macha adoga dam macha tore manake da sargal ithai puthok laga semba makai mang khima makai sisu government yang sin birga sembi drabde ekoi ge pangam na semba ngam loidaba hiban kyamarum se lei haina sumaina ai haijaning Hauzi amukan na tenda be amtang logjere ngasidi suara hajinge Ture kari no bantu tije musi kari yauza sidi yochida ni he matsigi yoshidi tata tiskoni ne
ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯥꯡꯅ ꯁꯤꯟꯕ ꯌꯥꯔꯝꯗ꯭ꯔꯦ Sky Hospital da world class interventional cardiology ki khudong chab leijare operation tawdana heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chongba gi layeng RF ablation singba chahi ani degi hena Sky Hospital da mai part satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore ga tanabiu ningam hawdana ba hana booking tawbiu Break matung da mayam bo amukan taram nokchare Bisnupur district amasung Churachandpur district ki manungda leiba defense force da thabak tawning ban ha singna kari darkar oi amade matau karamna defense force ta changani haibagi matangda CRPF ki hanagi DIG oiramba SK Sarmana awareness pikre Manipur Nagaland sector gi IGP Bikram Sehgal gi mieng makada kunthani suba battalion CRPF loktak na sinduna battalion asigi recreation hall da pangthokiba job opportunity presentation gi awareness program aduda SK Sarmana marik chuma wafam khangan ke Hojek maroiba pau amuk Leibaki oiba wafam phongdokpada communal line da pusin birakanu haina UCM gi president Johnson na phongdokre amade cyber crime police station na atem no matam gi manungda case drama humdra ni palakot kre station asigi awat pakaya leibana masa masa gi gari da mi phaba chatnare IS3 pawmeng tabiriba singba muka hanna khumjare